Forest Department ki ayaba yaudana Reserve Forest ki lamda semkeba German Road amadi Tiger Road makhatana semgat sagat pada National Green Tribunal Eastern John Bands Kolkata NGT na athing bathamlakiba adugi mayokta Cookie Alliance for Nampi Awakening Movement kanamna US Embassy amasung United Nations ki tongan ba body singda ayiba cherol thadna wakat kre haina Ukhrul Times na report tawri NGT na athing bathamjin kiba adugi mayokta kanamna US Embassy amasung United Nations ki tongan ba body singda thakiba wakacherol adu quote tawraduna Ukhrul Times ki report asina hai ring road oina siznagadaba lambi ani asigi semgat sagat pasing NGT na thingzin kiba sina irang na sokhalaba kukizo furupta aduki mati khudung chadaba mayok na hale lambi ani asi irang na sokhalaba kukizo furup ki lifeline oina semgat kibani amaromda NGT na athing mathamlakiba ase environment ke mityeng danate environmental regulation gi mingda apikpa furup singda atamna na chathaba thawung ni asigumba apikpa furup singda chathaba thawung sing ase United States na kupna yingshin view haiba wafam kanamna US Embassy da thakiba cherol aduda palli haina report asina makhatari panbeya badi Churachandpur Kangpokpi Noni amasung Ukhrul district ki sarukta semgatliba German Road amadi Tiger Road ase lambi kakpa amadi sembaloire Kukizo singi interest lambi ase black topping to view haina World Kukizo Intellectual Council na Ministry of Road Transport and Highways ta che thakiba amagi mayokta Kokomina National Green Tribunal da petition ama land katpadagi athingba ase thamlakhibani Marak Sida Cookie Alliance for Nampi Awakening Movement na National Green Tribunal NGT ki order singna duna Miram ki leibak sing amadi United Nations ki body singda memorandum pishin ki ba adu leibak asigi sovereignty amati judicial authority bu singna bani hiram asida akan bamiting changbiu haina Maite Heritage Welfare Foundation na Prime Minister Narendra Modi da aiba cherol thaduna takshin kre hairi Maitei Mitei Furup asi Scheduled Tribe ST Lista Chanduna Constitutional Safeguard ama leinabagi matangda mass campaign ama nahasingda pibagaloinana lebak asigi political party amadi politicians singi mathakta No ST No Vote haiba campaign ama chatharagani haina Mitei Tribe Union MMTU gi secretary organization takhilambam parijatna lauthokre hiram asigi matangda union asigi thomi sing yauna Manipur Press Club ki thangjing hall da pangthokiba paugi mifam amada wafam asi Fongdukladna Takilamam Parijat na hai Maitei Mitei Furup Scheduled Tribe Lista Chandana ba amadi lamdam masidagi mitop khandok nanaba political party amadi politicians sing na hot na bagi mahud vote bank ke politics tawduna leire Supreme Court amadi High Court na illegal immigrants sing ST lista yawan biyaroi mitop sing da constitutional rights pipam thokte haibagi akan ba ruling leirabasu lamda masidadi illegal immigrant kaya ama voter chandada ST lista yauri asigumba taina ona ba thabak thauram kaya asina maram oiraga yellow furup ama oiriba Maitei Mitei furup ase kanana ba campaign ase chathagadabani nagalama romda chatliba chahi asida census pangthoktuna delimitation taunabagi thaurang tauriba asigi mangoi nana Maitei Mitei Furup asi ST lista chalhaudrabadi tungda achauba chaithing ama soidna phangani haina mahakna makha takhi Ekoi yellow mi ori Maitei singo Indian Constitution gi article 342 clause 1 ni makhada ST lista sanhanduna ekoi Maitei singi safeguard ama piduna ngak chalhaudragadi ekoi housing jo ori Maitei singi political economy socio condition aduga akoigi mapandagi sangsilakpa mitop miyam chasing masigi akanba ithak iraisdeida miteisi dukhradra adugi sinaba hawi aduga koi tampaki lamdamsi 7000 square mile gi lamdamsi schedule len moi hoktabana ekoi yellow misingi kungdapam si nong gi ahum daisalaktabagi akiba so koi hojik si mayunari Lengak na census pangthok na ba hotna rakliba asigi mayokta miyam gi oiba khongjang ama changsilagani haina campaign for just and fair delimitation JFD na lauthokre hiram asiga mari leinana ngasi wangkhai thangjam lekai da pangthokiba paugi mifam amada JFD gi convener Jitendra Ningomba na hai kumja inglisingani kunmanga gi December 13 da state census department na chahi asigi January amadagi March 13 fawwa Manipur gi district khudingma ke administrative boundary sing freeze Stone ba gazette notification ama thorakre
Masimak Manipurda census pangthoknabagi thorang paikhalakpani haina lawi. Manipurda National Register of Citizens NRC natraga manaba kanglon ama mapung pana chetnahanduna mitop khandoknaba thabak paikhatri fauba census pangthoktanaba JFD na taksinduna lakli. Kumja inglisingani kunmanga gi December 15 da JFD ki team ama Delhi da chatuna Ministry of Home Affairs cha hiram asigi matangda marik chumba cherol pisinduna takshin bulai krabani. Masida natana Manipur gi Governor ECI gi office yauna Census Directorate na chingba marilainaba authority singdasu ayiba cherol pishin bulai krabani. Haukiba December 13 su lamyan basanglenda political party tarani thoigi mihut sing yauba mifam ama hiram asigi matangda kupna khanaduna ware manga laukibani. Maragasida lenga ki marilainaba department na boundary freeze order thorak labanina census ase pangthoktanaba political party singnasu chapchaba thodang lawgadabani haina mahakna phongdukhi. Mahakna makata na hai JFD na census amadi delimitation pangthokpagi mayokta lepa leite kanglun chumna census amadi delimitation gi thabak thoram ase pangthoksi haiba khaktani. Manipur gi integrity amadi apunbagi saktam kaidana bataliba miyam gi demand ase na thairaga census pangthokna bohotnabagi mami taraklabadi lakliba February gi aroiba natraga March haugalakpada miyam gi oiba khongjang changsinduna kholaw lauragani. Miyam nasu lamdam asigi tunglamchat kananaba angamba thodang nominasi haina mahakna makataki. NRC National Register of Citizens se masya na implement to biro adu matung de census to biro abini koi census thingba jo apum leite ado leide illegal immigrant mayam sing se koi han khantok biro abini duna madu ki damakta yam chu ri tawjage 2025 ti April ki tang nipan de koi na si ki kan si establish ora kana home to kana koi samjala ku dunia duna masi ki iroi na ani suba phase ama oina hokiba sahi 2025 ki December ki tang tara manga hai bitare hai ribat mitsimuk da jebdi ki mama Delhi salaga Minister of Home Affairs salaga ekoi na memorandum ama submit to zakre hai ribo memorandum su mama ki su ki haje ki bani ado ki hek ngan bagi 2000 agar tang December ki tang tara tarukta Manipur ki governor su memorandum ko vision jeki bani loina na mari leina ba census ki mari leina ba census ki director ta salaka na ko ki memorandum se ko bi vision bani ado election commission of India hai bitare Manipur branch ki duda leba si ki lam de de su ko vision jarre kari gi no ai ko tam da hujik si ai ko illegal immigrant me am si yam na lerak ba 2020 kan wanda miko ki bom tam da ayen mo mayam le ba apnon mel mayam le ba madu na mar mo da madu khandok pi wa dana koi haije ki bani Manipurda hojik leiriba President's Rule lengak ase muthatlaga Nauna Mikhal pangthoktuna miyam gi mihut na lengakpa state ama ohengadabani haina AICC gi Manipur in charge su oriba Congress ki MP Saptagiri Sankar Ulakana taksilakli Imphal gi Bir Kendrajit International Airport ta wafam ase phongdokladna mahakna paumi singda hai state asida leiriba President's Rule lengak ase athubada muthatgadabani Congress na state asida makhata na President's Rule thamba pamde hojik lamdam asida thokliba irang asigi warushin purake hairabadi miyamda sakti piduna masana pamjaba mihut khalhan bachangi asigumba pibam amada purake hairabadi India lengakna state asigi assembly khudakta dissolve tawtuna nauna mikhal pangthokpa mathautai haina mahakna phongdokhi VBG Ramji Act ki matangda palladuna mahakna makhata na hai center na MGNREGA scheme ase VBG Ramji haina onthokiba ase Mahatma Gandhi bu ikaiba pibagi thawong ama oibata natana khungangi sinmi singi right khonggaw na ba amani thawong asigi matangda Congress tumina khak leiroi hiram asigi matangda Congress na lebak sin mathungna protest chatagani haina su mahakna makhata ki BJP has a problem with Gandhi because RSS and the Sangh Parivar, they belong to the same party, it's the same ideology which killed Mahatma Gandhi. They couldn't do it directly, so they're trying to put Mahatma Gandhi against Lord Rama. But VBG Ramji bill is not about Lord Rama, it's about Nathuram. That Ram is Nathuram, and they are the preachers of Nathuram. That's the reason they are doing all these things. I'm not sure, it's very shocking that the father of the nation, they have this much of hatred for his ideology, his methodology. And this particular act is not about changing the name. It's right to vote. They have removed that and they have given a centrally sponsored scheme. And with the switch off clause, whenever they want to switch off, they can switch it off.
So if they don't have a government in a particular state, they can switch it off automatically. This is grave injustice, and will fight from the streets to the parliament. Education haibasi khunai amagi yanglin saruni. Afaba leibak ama, afaba khunai ama semgatse hairabadi mahiroi khunai hana makhong somba matau tai haina Manipur Legislative Assembly Speaker T.H. Satyavrtana phongdokhrei. Wafam asi All Manipur Students Union M.Sunasin Nangasidagi Lamlong Higher Secondary School da chataba haukiba free special coaching class haudopagi thoramda mahakna phongdokhibani. Class 12 exam thagadaba mahiroi singi oina numit yankai mangani gi chathagadaba special coaching class haudopagi thoramadуда Speaker T.H. Satyavrtana hai. Manipur asi awaba matamna sangba nungaiba matamna tenba leibak ama oire awabata thalaba matam asida aikoi mutkiba yade haibagi wakalonda emsuna mahiroi khunagi yaifanaba paikhalakliba thabak thoramsing asi yamna thagadingai ni mahiroi khunagi yenglaga emsuna thanglakliba khongthang asina aikoigi apunbagi saktam sagalakpada achouba mating ama oiragani emsuna achouba thodang loduna ngasidagi chathaba horiba free special coaching class asida saruk yariba mahiroi singnasu thawai hakchang yauna hotnaduna class 12 ki exam da mark wangna pass tawba ngamna bahotna biu matamna kanabasu ngaibiroi mahiroi oiringai gi punsi asi yamna luba punsi gi tangkak amani tangkak asida khongpham soikidanaba discipline amadi hard work haiba wahai ani asi kaidongnungda kaubiganu hotnabagi mahai kaidongnungda mangloi mahiroi singidamak emsuna laukhalakpa thabak thoram singdasu angamba mateng pangani haina mahakna makatana phongdokhi sigumba thabak thorom lakpa matamda punna khoi khusamna chaminasi aduga afaba manipur amagi damakta akhoi punna changminabada adongi aina ngamjaba mateng pangba adomna aigi su pangbiba kasu kaide na khanje adu khoi punna chaminarga hena phaba mahairoi khunai ama hena phaba leba ama seminna ba honaminasi aibasi mai thamjage aduga ngasai akhoi na haibado ayama matamda akhoi manipur ri laibu thiba haigadra awaba matamna yamba nungai matamna tenba aduna awaba dana thallaba leibak sida lamdam sidaisa akhoi mutba yade ko akhoi maitai go purba ma leiri haibasi khangnan na hoi damukta irang phana tawrasu phana lan tawrasu Satra yuba matam si mahan ba yade hai na si phukalai ba coaching class ka sin phukalai si adung muti thaganingai ni masina hutungdila kadaba akhoi maitai phuruki oiba achauba saktam ama phungoiba saktam ama sagalakpada soidana achauba thaudang ama norkani na thajai makha tabada su asiuma program singda aibu yohan belkani haibe thajabadu thamjeraga Thawramaduga mari leinana MSUgi President Bruce Pebam na hai anoba chahina lakpada mahairoi khunai aikhoisu anoba saklon amaga loinana iraipak iramdamgi damak lairik ningthina tamnasi matamna honglakpagi matung inna aikhoigi khunai asida ahongba kaya lakli adubu core agenda di chakmane ngasi aikhoina lengjumda yaliba larikhaw asi tunggi mirolgi achauba manglan amani haibasi kawruisi mahairoi di lan lakpa matamda lanmi oigani mahailoi sangdana lairik tamgani aranba thoshil chatharakpa matamdana madugi mayokta khongfam chetna leptuna achumba purakna bahotnagani ngasi emsuna lamlong higher secondary school da hangdokliba free coaching class asi maru oina sel thumgi phibam phattaba mahairoi singi yengnaga pangthokpani mahairoi singnasu coaching class asida larik laishuga mari leinadaba thabak amata tawbiganu hainasu mahakna makatana phongdokhi anauba sahina lakpada akoi anauba wasak amaga loinana iraipak iramdam asigi tungi damakta khalakanda khoi larik ningthina taminasi haiba wafam sini matamgi khonglai tung ina awon ba hom mayam lai dabo laipak sigi putharakliba struggle di ngasi fawda madugi oiba core agenda natrakandana nungi oiba liklam sat madugi ichil di ngasi su hongba laitri koina amuka hana ningsing bidisi lamdam sigi sagnai raba oja matamamagi MSUgi pioneer president koigi sigi marakta mo oibiramba oja nauria sana jawun haibiramba wafam kunai polumna asum lumsilak labada
lamdam sigi mahroi singna lengjum namada lairik khaw lengjum namda leipa ki polum pudna lakli haibado ngasi su study and struggle ki wafam du em suna amasum laiba mahroi lup singsina kawbuli tana ngasi fawda aikhoina leipa ki lan thole aikhoi lani oini normal time da hanjalakle aikhoi mahroi oina akhoina irei pak iram dam sida makta khoina lai ningthina tamduna ngasi fawda tongan ba matamgi matung ina saklon saya kaya onduna irei pak iram dam sida makta hona jarakpani MP Local Area Development Fund gi matangda mioi amana mahaki mathakta tharakliba RTI adu taramna oi adubu political gi khudong chaba longnabagi maramdi ohning te haina Lok Sabha gi member Professor Angomcha Bimol akoi samna phongdurakli wafam asi ni taipa chuthek leiba DIPR gi auditorium da pangthoki bathauram ama yawlakpada mahakna phongdokibani paumi sing na hangba wahang amagi paukum piraduna mahakna hai RTI thabagi hainabi miyamda leiba yamna mathau tai mahaki MP Local Area Development Fund ki matangda RTI ama tharakliba ase taramna oi RTI asina miyam gi damak mahakna paikhatliba thabak thoram sing miyam da mamutana khangan bangam lagani thazai lawmaker sing na miyam gi paikhatliba thabak thoram sing ase miyam na thigatpa yamna mathau tai haina mahakna phongdokhi mahakna makata na hai Inner Manipur Parliamentary Constituency gi MP amada chahi amagi oina piriba Local Area Development Fund gi senpham ase lupa crore manga khaktani senphum asina constituency kuntrani thoige chawkhat thaurangi thabak sing paikhat kadoribani aduga MLA singda chahi amada piriba Local Area Development Fund gi senpham na lupa crore anini constituency kuntrani thoige tongan ba MLA kuntrani thoina phangliba senpham ase punna lupa crore humfu marini hiramasi gi matang da so miyamna RTI thaduna MLA singna paikhatliba thabak thauram sing khangdokpa chungani adubo RTI thabagi wakalondi political gi oiba wakalon ohening de haina mahakna makha takhi chahi mada MP mada pise karor manga ne are karor manga sina kondoi sina assembly constituency kendra kuntrain toine MLA amam da piri sina karor ani ne so chahi amada MP da manga piri ba same mafam se Inner Manipur constituency hairiba sida kendra kuntrani thoila sida na karor humfu mari ne karor humfu mari che chahi khudingi thadari ne ba adagi hospital kaire haire adagi lambi hore haire sum tam na menera di public fund ai pisana te na local area development fund ai mon pire isi so ko na appropriately season raga di Manipur da lambi thong kai roi ambulance waloi school segai ba lei roi adagi mai gi kari ge semning ai ne local area development 64 crore lakh manga crore manga kai sakre na hangai ne hoje ko aro 64 crore kai sakre adagi MP anim su lei moi no kai sakre haina thiba se miyam gi hak ne hangmam thok ne ko ai khatang thare idu di moi gi motive tu di khangi US ki Special Force na ngarang Venezuela ki President Nicolas Maduro amadi mahaki loinabi Celia Flores Venezuela konong Caracas tigi fakraba matung Venezuela ki fibam kari oribagi haiba du Indiana kupna yingsili hairi hiramasiga mari leinana External Affairs Minister J. Shankar na pongdokpa wapam amako tauradna NDTV ki report amana hai ngarang thokiba Venezuela ki thaudok adu Indiana nungnang ba pongdokpa ga loinana Venezuela ki miyam tekta kaidana amadi irang adu ningthina wari sanaduna wakal taminaba oirasanu haina phongdokki hairi Nakalamaromda Caracas leiriba India macha sing India ki embassy ga pau phomnaduna makoi tekta kaidana thamnana bahotnari haina su External Affairs Minister J. Shankar na phongdokki haina report asina makhatari Ningsing bayay chayol kharagi mamangdagi hauna Washington amasung Caracas aningi marakta ungkhatna duna lakibani President Nicolas Maduro na International Drug Trafficking Organization ama luchingduna leire haina United States na matam kayagi mamangdagi maral siduna laklabasu President Nicolas Maduro na USA na sirakliba maral adu yajakidabani President Nicolas Maduro phananabagidama mahaki paupiba ngamba mida $1 million yankai pigani haina Washington na lauthokkibasu leikibani
Sahitya Thopang Lup Sathau Lup na putokpa Living Legends of Manipur haina mingthonba wall calendar among ase haunabi matung inna miyam da phongdokre nitai pachutek leiba DIPR gi auditorium da pangthokiba thauram maduda Lok Sabha gi member Professor Angomcha Bimol Agoizam Manipur University gi School of Humanities ki hanagi din Professor N Aruna amadi Sahitya Thopang Lup ki Chief Patron RK Budhimantana mathang sitna Chief Guest of Honor amadi President oina sarugya ki Thauram madugamadi leinana Lok Sabha gi member Professor Angomcha Bimol Akoizam na hai lamdam asigi saknairaba legend sing yawba wall calendar ama lup asina phongdokliba asi yamna thagatningai ni tongan ba hiramda thoidok hendokpa lamdam asigi saknairaba sing miyamda nohonana masak taknana ba hotnariba asi yamna maru oiba amani haina mahakna makha takhi Chahi khuding ekoi gi living legend na Manipur gi lairiba different fields the high tare tongan ba sinfam hiram da akoi gi Manipur gi akoi gi apun ba khunai mo ibagi me khunai mo gi punsirol da achoba kano kari haini contribution toba adu mi ahing ba mayam singi moi tha khuding gi photo mo thialaga calendar phong nge hai ba ko ai di ha mani kham mang da phong gar mane ba Thauram madugamadi leinana Sahitya Thopang Lup ke advisor su oiriba Sahitya Academy Awardee Sadachantiam na hai lup asina lamdam asigi tongan ba hiramda thoidok hendokpa singda yumfam oiraga wall calendar asi chehi kharagi mamangdagi putoktuna lakpani atoppa singa changdamnabada changtadaba miyoi kaya ama aikhoi gi suleiri haibadu ngasigi mirolda khanghananaba wall calendar asi phongdokpani haina mahakna makha taki Manipur da living legends tongan ba simpam sports da literature da culture da dance da tongan mayam le entrepreneur da leiriba tongan professional leiri mayam si Manipur bu masak taiba aduga makhoi dagi yamna tamjiningai oi mayam leiri aduna hawri mirol sina makhoi gi matau tamba adagi achoba mi ma mai pak no honaba da makhoi kumaina mai pakhi kumaina legend mo ire hebsi aikhoi madugi model ama aikhoi hujikti Manipur miyam da khangan da yaraktre aduna harule miron sina o aikoi su lije lei ratan thiam kanano adagi syam sharma kanano adi thoding gam tumbi kanano ai ching mayam gi akoi leiri ba lijing leven huju ju leiri ba film da hero roma hero kaubam tomba smaina leiri ba film da literature da thangjui bu bi sakpu hero is kangjum bu hero huji mayam huji leiri ba khoi gi lep leitana leiri mayam si haruk leba mirol sina aikoi gi leijeri ba adubu chauthok chaba amaga loinana aikoi da makoi gi matau tamba makoi na kamain tana akoi su legend mo ira pa yana ba gi lambi ma yana no bidang da asigumba living legends of Manipuran mingthon ba koi wall calendar asi puthok sabani Lamdam ashi mahausagi fibam da hanjilaknaba hotnabada apunbagi thodang lominashi haina Federation of Civil Society Organization Fox na apel tarakli Fox na thadorakpa cherola manahai chahili sing kayagi puwari leijaba furup kayana punna khundamina duna amadi furup singna amana amagi mapan tangduna semgalakiba apunbagi shaktam ase chahi khara asida mami shamlakpagi fibam amalakliba asilaibak thibani khundaminari ba kangluk mashel gi marakta amana amada thajaba walak paman ba thawong kaya chatharakpa asina Manipur gi apunbagi shaktam da chauna singnarakli honglakli ba fibam ase punna uminaraga apunbagi shaktam ama shagatminaduna lamdam ashida mahausha gi ing tappa punshirol adu hanjilakna ba hotnabagi tangai fadaba matam ama lakli haina Fox na lawi haina haiba wafam tamlakli nakalamaramda chahi ani helaba irang asina tangdu leita daba fibam amma mayoknari masina maram oiraga Manipur khunai gi semitonda kham thingna sokhalaktuna nongmagi suraga hingjaba miyoi singda kham thingna awaba kaya pibada natana khunai asida tongan ba crime kaya ama nohong no thokal naba machak ama oihalaktaba nate hiramasiga mari leinana mamang chahi gi December tang 18 da lamdam asigi akhangahi kayana sarkyadana
one-day academic discourse on normalization in Manipur haiba hiramda khananai nabagi mifam ama folks na mapung oiba thaudang loduna pangthokibasu leire mifam aduda akhanga heishingna thamlamba wafam singda yumfam oiraga lamdam asi ing tapa fibam amada hanjilaknaba folks na mari leinaba singda takshin baga loinana kham thingna awa check thing mayuk nariba nakan animaki IDP singi senmitlon fagatnaba akaknaba policy ama Manipur lengakna athubada paikhatpina ba folks na cherol asina mari leinaba singda takshilakli Ibe makigano azab thammo sigi yumse next TOMTV na check-in na laksilaga thamkhrabani ne dadarang se juhar habaga amta kidrabo asumna mayamna machalbu ngapshan dugum masigi yumasibu asoyangan kokadabadagi next TOMTV na ngapseli next TOMTV jor habati ngaktok na basembani German technology sinabana concrete katok na tinaba matamda papamul amuk hena angle adli next TOMTV strength is in the quick. Janata Dal United JDU lamlaigi achoba thaudang lauramba pungdong bamdagi miyoi taraga tarek ngasi BJP da changlakre ngasi BJP da changlakhraba pungdong bam mayai lekai dagi thangjam basan maitei pungdong bam mamang lekai dagi irung bam daben maitei pungdong bam maning lekai dagi takhel mayum inaucha maitei amadi pungdong bam mamang lekai dagi konthaujam sanjit maitei gi mayum da lamlai AC gi MLA KH ibomsa masha chatuna taramna okre BJP da nauna changlakhraba singna phongdorakpagi matung inna makhoi ayamba hanagi MLA KSS Birenda sogatlaga lakpani adubu malemgi oina thokiba COVID-19 laichet manungda lamlai AC gi MLA ama oina leirabaso mahak miyamgi awaba singda yakide haujik thokliba irang asida so mahak tumina leithokli haujik AC gi MLA oidiba KH ibom chadi term kayarak maithi debaso miyamgi thabak lepalaitana tawraga lakli COVID manungdasu yumdagi mapal thokpa yadana leikhiba sing amade positive oiduna awaba khangkhiba singda angama mateng pangkhi Haujik thengnariba irang asidasu lengak na piba quarter da noma fawba leitna yumda leiduna AC asigi miyamga punna leminari MLA KH ibom chana lamlai AC gi damak tawriba thabak sing asi ubada hanagi MLA da sawatpa tokpagi firep asi lawrakpani haina fongdokhe MLA KH ibom chana su nauna BJP da changlakklaba sing taramna okpaga loinana lebak asi tangdu leitaba puraknaba amadi lamlai AC gi manglomda chakhatnaba hotnabada punna thaudang lawinasi haina appeal tawki Moirang Kangleirol-dagi chatnaduna laklaba ibenthaw ayang leima ahal amasung atonbina Moiranggi yumthong khuding chatuna kabuk yenbagi thauram pangthokpa haukhre ngasigi oina ibenthaw ayang leima ahalna Moiranggi yumthong chatuna kabuk yenkhre hayengna ibenthaw ayang leima atonbina yengani hairi Puwari-dagi chatnaraklaba thauram asi lebak chahong ngahongnaba kabuk pokpagum mi masing yamna poknanaba amadi maihaulang pokthoktanaba pangthokpa thauramni wakchinggi thanil numitagi hauraga Phairel gi thanil phawba ibutaw thangjinggi loinabi ibenthaw ayang leima ahal amasung atonbina mapamda laktuna leiringaida ibutaw thangjing Moiranggi laisang asi thong hangloi Kanagumbana ibutaw thangjing amasung ibenthaw ayang leima ahal amasung atonbi thogal tawningba leirabati Khoyangbam lekai amasung Moirangthem leizubam dalaktuna thogal tawba yagani hairi ibenthaw ayang leima ahal amasung atonbina mapamda laktuna leiringaida yumpan khrabi Moiranggi nupi sing mapamda changnade Moirangda luhongba tawnade numidangda yumgi mapanda mai hogatnade kabok pokpa hoba numitagi paraga numit mangani gi manungda kanagumbana ahing yarek patarabdi numit mangani asi Moirangda leigadabani Moiranggi mi singsu numit mangani asi atopa lamda ahing yarek nade hariba chatnabi asi ngasi fawba chatnaduna lakli haina pawasina makhatari Kabui Furupki ga ngai kumai ga mari leina All Manipur Ethnical Socio-Cultural Organization AMESCO na langthabal khopum kabui khulda athenpot lanbagi thauram amang asi pangthokre tongan ba maira paibi lup sing yauna pangthokiba thauram adu ga mari leina na langthabal khopum kabui khulge pakhang phangi member kamai sana jawba kabui na hai numit taruk ni pangthokliba kumai asida ahal laman haktaktagi pangthoktuna lakpa machat sing adu mayek sengna utli
ꯑꯩꯈꯣꯏꯒꯤ MSCOꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨ ꯆꯦꯠꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯨꯗꯒꯤ ꯂꯥꯛꯏꯕ ꯃꯤꯌꯥꯝꯕꯨꯁꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯕꯤꯍꯥꯞꯇ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯍꯔꯥꯎꯕ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒꯥꯡꯉꯥꯏ ꯑꯁꯤꯗ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯀꯕꯨꯏ ꯖꯥꯇꯤꯅ ꯀꯔꯝꯕ ꯖꯒꯣꯏ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯣꯏꯕꯒꯤ ꯀꯔꯝꯕ ꯏꯁꯩ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯔꯒ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤ 4ꯅꯤ ꯆꯟꯕ ꯍꯌꯦꯡꯅ 5ꯅꯤ ꯆꯟꯕ ꯍꯌꯦꯡ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯐꯥꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟ ꯑꯣꯏꯕ ꯃꯤ ꯑꯅꯤꯁꯦ ꯍꯟꯗꯛꯁꯦ ꯃꯥꯒꯤ ꯐꯝ ꯀꯥꯒꯗꯕ ꯑꯃ ꯂꯩꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯦꯁꯀꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯆꯤꯡꯂꯦꯝꯕ ꯋꯥꯍꯦꯡꯕꯝꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 1993 ꯑꯃꯦꯁꯀꯣꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯀꯨꯝꯍꯩꯁꯤꯡꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯇꯨꯅ ꯂꯥꯛꯂꯤ ꯂꯤꯛꯂꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯒꯥꯡꯉꯥꯏ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟꯕ ꯀꯕꯨꯏ ꯈꯨꯜꯁꯤꯡꯗ ꯑꯉꯝꯕ ꯑꯊꯦꯟꯄꯣꯠ ꯂꯥꯟꯕꯒꯤ ꯊꯧꯔꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯑꯁꯤ ꯍꯟꯗꯛ 2026 ꯀꯤ ꯖꯅꯋꯥꯔꯤ ꯗꯦꯠ 1 ꯗꯒꯤ ꯍꯧꯗꯨꯅ ꯑꯩꯈꯣꯏ ꯑꯃꯦꯁꯀꯣꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯄꯣꯠ ꯂꯥꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯏ ꯃꯁꯤ ꯄꯣꯠ ꯂꯥꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯁꯤ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯑꯃꯠꯇꯒꯤ ꯃꯔꯤ ꯑꯗꯨ ꯇꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯃꯦꯁꯀꯣꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯉꯁꯤꯒꯤ ꯄꯣꯠ ꯂꯥꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯅ ꯒꯥꯡꯉꯥꯏꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯖꯕ ꯂꯥꯛꯆꯕ ꯑꯁꯤꯗꯩꯗ ꯄꯣꯠ ꯂꯥꯟꯕ ꯂꯥꯛꯆꯕ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯑꯩꯈꯣꯏꯅ ꯎꯖꯕ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯅ ꯌꯨꯅꯤꯇꯤ ꯄꯨꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯁꯥꯟꯇꯤ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯦꯠꯇꯨꯅ ꯊꯝꯕ ꯊꯦꯡꯅꯖꯩ ꯃꯁꯤ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯦꯁꯀꯣꯅ ꯈꯟꯖꯔꯤꯕ ꯄꯥꯡꯊꯣꯛꯆꯔꯤꯕ ꯂꯤꯁꯥꯡꯁꯤꯅ ꯄꯥꯡꯊꯣꯛꯂꯤꯕ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯆꯨꯅꯕ ꯑꯁꯤ ꯊꯦꯡꯅꯖꯕ ꯎꯖꯕꯗ ꯑꯃꯦꯁꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯩ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ 9ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯈꯣꯡꯖꯣꯝꯗ ꯂꯩꯕ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯒꯤ ꯃꯈꯥꯗ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯅ ꯀꯨꯝꯖꯥ 2018ꯀꯤ ꯖꯅꯋꯥꯔꯤ 4ꯗꯒꯤ ꯆꯂꯥꯏꯕ ꯍꯧꯔꯛꯈꯤꯕ 91.2 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯗꯨꯗ ATMAꯒꯤ ꯔꯤꯇꯥꯌꯔꯗ ꯗꯤꯔꯦꯛꯇꯔ ꯅꯥꯎꯔꯦꯝ ꯏꯉꯣꯕꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯃꯟꯇ MSPDCL ꯊꯧꯕꯥꯜꯒꯤ ꯔꯤꯇꯥꯌꯔ DGM ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯁꯦꯂꯣꯡꯕ ꯌꯨꯔꯦꯀꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯈꯣꯡꯖꯣꯝꯒꯤ ꯔꯤꯇꯥꯌꯔ ꯍꯦꯗꯃꯥꯁꯇꯔ L ꯁ꯭ꯌꯥꯃꯣ SH ꯒꯣꯄꯦꯁꯣꯔ TH ꯀꯨꯟꯖꯦꯁꯣꯔ ꯑꯃꯗꯤ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯔꯤꯇꯥꯌꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯣꯏꯔꯥꯡꯊꯦꯝ ꯃꯨꯅꯥꯜꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ 69ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯍꯜ 100ꯗ ꯔꯦꯗꯤꯑꯣ ꯑꯃꯃꯝ ꯈꯨꯗꯣꯜ ꯇꯝꯕꯒ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄ ꯀꯌꯥ ꯑꯃꯗꯁꯨ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯆꯦꯌꯔꯃꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯃꯟꯇꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯆꯍꯤ 69ꯒꯤ ꯃꯊꯛꯇ ꯂꯩꯕ ꯑꯍꯜꯁꯤꯡ ꯈꯪꯒꯠꯂꯒ ꯔꯦꯗꯤꯑꯣ 100 ꯌꯦꯟꯊꯣꯛꯄꯅꯤ ꯉꯁꯤ ꯔꯦꯗꯤꯑꯣ ꯌꯦꯟꯊꯣꯛꯄ ꯑꯁꯤꯗ ꯐꯪꯍꯧꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯒꯅꯨ ꯃꯈꯥ ꯇꯥꯅ ꯑꯍꯜ 1,000ꯗ ꯔꯦꯗꯤꯑꯣ ꯌꯦꯟꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯉꯁꯤꯗꯤ ꯇꯥꯕꯒꯤ ꯃꯁꯤꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯗꯅ ꯉꯁꯤ ꯔꯦꯗꯤꯑꯣ 100 ꯌꯦꯟꯊꯣꯛꯆꯔꯤꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯐꯪꯖꯔꯤꯕ ꯄꯦꯟꯁꯤꯟ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯄꯦꯟꯁꯤꯟ ꯑꯗꯨ ꯇꯥꯁꯜꯂꯦ ꯍꯥꯏꯔꯒ 100 ꯌꯦꯟꯊꯣꯛꯆꯔꯤꯕꯅꯤ ꯃꯁꯤ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕ ꯉꯥꯛꯇꯗ ꯑꯩꯈꯣꯏꯅ ꯌꯦꯟꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗ
ꯊꯨꯡꯍꯧꯗꯕꯁꯤꯡ ꯑꯃꯨꯛꯁꯨ ꯌꯥꯎꯔꯁꯨ ꯍꯟꯅ ꯌꯦꯟꯈꯤꯒꯅꯤ ꯔꯦꯗꯤꯑꯣꯁꯤ ꯏꯁꯇꯣꯛꯇꯁꯨ ꯂꯩꯔꯝꯗꯦ ꯌꯥꯝ ꯌꯣꯜꯂꯝꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯤ ꯔꯦꯗꯤꯑꯣ ꯀꯝꯄꯅꯤꯁꯦ ꯑꯁꯤ ꯅꯠꯇꯅ ꯑꯃꯠꯇ ꯉꯔꯥꯡ ꯃꯔꯐꯨꯈꯛ ꯐꯪꯉꯤ ꯉꯁꯤ ꯀꯨꯟ ꯑꯃ ꯐꯪꯉꯒ ꯑꯩꯈꯣꯏ ꯆꯥꯝꯃꯁꯤ ꯁꯨꯖꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯌꯥꯝꯅꯗꯤ ꯌꯦꯟꯊꯣꯛꯈꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯂꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯁꯤꯒꯤ ꯆꯥꯝꯃꯁꯦ ꯌꯦꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯔꯚꯦ ꯇꯧꯔꯒ ꯌꯨꯝꯗ ꯅꯥꯗꯅ ꯂꯩꯕ ꯀꯌꯥꯁꯤꯡ ꯑꯗꯨꯒꯤ ꯄꯨꯝꯅꯃꯛ ꯆꯠꯂꯒ ꯌꯦꯟꯕꯁꯨ ꯌꯥꯎꯔꯛꯈꯤꯒꯅꯤ ꯁꯤꯗ ꯂꯥꯛꯄꯤꯕꯁꯨ ꯌꯥꯎꯔꯛꯈꯤꯒꯅꯤ ꯆꯠꯄ ꯉꯝꯗꯕ ꯅꯥꯗꯅ ꯂꯩꯕ ꯔꯦꯗꯤꯑꯣ ꯇꯥꯅꯤꯡꯕꯁꯤꯡꯗꯨꯒꯤ ꯌꯨꯝꯗꯁꯨ ꯆꯠꯈꯤꯒꯅꯤ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯂꯥꯎꯊꯣꯛꯆꯔꯤꯕꯗꯨꯗꯤ ꯑꯇꯣꯞꯄ ꯆꯥꯝꯃꯁꯤ ꯅꯠꯇꯕ ꯔꯦꯗꯤꯑꯣ 1,000,000ꯒ ꯑꯩ ꯌꯦꯡꯒꯅꯤꯅ ꯑꯩ ꯂꯥꯎꯊꯣꯛꯆꯔꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 19 ꯀꯨꯟꯊ꯭ꯔꯥ ꯐꯥꯎꯕ ꯀꯣꯜꯀꯇꯥꯒꯤ THK Jain College ꯄꯥꯡꯊꯣꯛꯈꯤꯕ 13 ꯁꯨꯕ ꯑꯣꯄꯟ ꯅꯦꯁꯅꯦꯜ ꯇꯥꯏꯀꯨꯟꯗꯣ ꯆꯦꯝꯄꯤꯌꯟꯁꯤꯞ ꯏꯪ 2025ꯗ ꯃꯦꯗꯜ ꯂꯧꯔꯛꯈ꯭ꯔꯕ ꯀ꯭ꯔꯤꯌꯦꯇꯤꯞ ꯇꯥꯏꯀꯨꯟꯗꯣ ꯏꯟꯁꯇꯤꯇ꯭ꯌꯨꯠ CTI ꯁꯒꯣꯜꯕꯟꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯂꯥꯏꯅꯤꯡꯊꯧ ꯑꯃꯨꯗꯣꯟ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯑꯃꯨꯗꯣꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯒꯣꯜꯕꯟ ACꯒꯤ MLA RK ꯏꯃꯣ ꯂꯥꯏꯅꯤꯡꯊꯧ ꯑꯃꯨꯗꯣꯟ ꯊꯧꯒꯜꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ A ꯒꯒꯟ ꯆꯟꯗ꯭ꯔ ꯋꯥꯔꯗ ꯅꯝꯕꯔ 7 ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯑꯣꯄꯔꯦꯁꯟꯒꯤ ꯀꯣꯑꯣꯄꯔꯦꯇꯔ RK Jiten ꯑꯃꯁꯨꯡ ꯋꯦꯜꯐꯤꯌꯔ ꯀ꯭ꯂꯕ ꯑꯃꯨꯗꯣꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ TH ꯗꯤꯅꯆꯟꯗ꯭ꯔꯅꯆꯤꯡꯕꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ MLA RK ꯏꯃꯣꯅ ꯍꯥꯏ ꯇꯥꯏꯀꯨꯟꯗꯣ ꯃꯁꯥꯟꯅ ꯑꯁꯤꯅ ꯍꯦꯜꯗꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯇ ꯅꯠꯇꯅ ꯏꯁꯥꯒꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯇꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯍꯜꯂꯤ ꯀ꯭ꯔꯤꯌꯦꯇꯤꯞ ꯇꯥꯏꯀꯨꯟꯗꯣ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯃꯦꯗꯜ ꯂꯧꯕ ꯉꯝꯂꯛꯂꯤꯕ ꯑꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯣꯖꯥ ꯔꯥꯖꯨꯒꯤ ꯍꯣꯠꯅꯖꯃꯅꯤ ꯑꯣꯖꯥ ꯒꯨꯔꯨ ꯌꯥꯎꯗꯅ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯊꯧꯒꯜꯂꯣꯟ ꯈꯪꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄꯗ ꯁ꯭ꯄꯣꯔꯠꯁꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯒ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯒꯤ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯄ ꯍꯥꯏꯒꯗ꯭ꯔꯥ ꯍꯦꯟꯅ ꯀꯣꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯃꯦꯖꯔ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯒ ꯁꯤꯒꯨꯝꯕ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯅꯍꯥ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯁꯤꯒꯨꯝꯕ ꯍꯦꯜꯗꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯑꯃꯗ ꯂꯩꯔꯒ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯇ ꯏꯟꯕ ꯉꯝꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯦꯅꯤ ꯐꯣꯔꯝ ꯑꯣꯐ ꯁ꯭ꯄꯣꯔꯠ ꯐꯨꯠꯕꯣꯜꯒꯤ ꯑꯣꯏꯒꯦꯔꯥ ꯍꯣꯀꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯑꯇꯩ ꯑꯇꯩ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯥꯟꯅꯕ ꯌꯥꯕ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯉꯁꯤ ꯃꯔꯨꯑꯣꯏꯕ ꯄꯨꯜꯂꯤꯕ ꯇꯥꯏꯀꯣꯟꯗꯣ ꯆꯨꯝꯅꯒꯤ ꯍꯛꯆꯥꯡꯗ ꯐꯕꯗ ꯅꯠꯇꯅ ꯏꯁꯥꯒꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯇꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯐꯣꯔꯃꯦꯠ ꯑꯃ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯗ ꯉꯁꯤ ꯁꯦꯝꯒꯠꯂꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯔꯤꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯒꯤ ꯗꯥꯏꯇ ꯄꯨꯕꯤꯔꯤꯕ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯔꯥꯖꯨ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯃꯥꯅ ꯃꯁꯤ ꯍꯣꯠꯅꯖꯔ ꯂꯥꯛꯄ ꯃꯐꯝ ꯑꯇꯩꯗ ꯑꯗꯒꯤꯗꯤ ꯀꯨꯏꯔꯛꯑꯦ ꯁꯤꯗ ꯑꯃꯨꯛ ꯑꯃꯨꯗꯣꯟꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯁꯤꯗ ꯄꯥꯡꯊꯣꯛꯆꯔꯛꯏꯕꯁꯦ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UKYDOꯅ ꯁꯤꯟꯗꯨꯅ ꯆꯍꯤ 60 ꯑꯃꯗꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ PMJAY ꯍꯦꯜꯊ ꯀꯥꯔꯗ ꯑꯦꯟꯔꯣꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯍꯦꯜꯊ ꯀꯥꯔꯗ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ Manipur Pradesh Congress Committee member Nunglepam Mahanandagi Uripok Pachaspati Mayum Lekaida Leiba Yumda Pangthokiba Thoram Aduda Maikai Adomgi Chahi Humputara Amadi Humputaragi Matakta Leiba Ahal Singh PMJAY Health Card Ki Scheme Enroll Tobagaloinina PMJAY Health Card Sing Yenthoki Uripok Kendra Youth Development Organization na Chinja Langjaduna Koi Uripok Basaspati Lekai amadi Uripok Basaspati Awang Lekai Noina Uripok Basaspati Maning Lekai da Koi Chahi 70 amadi 70 ki abab suraba ahan singi damakta Koi PMJAY ki health card sabiduna mayam da masigi orang paktuk masi yam nanungaijay Noina na Uripok Kendra Youth Development Organization na Uripok Basaspati Lekai da natana Koi Uripok ki Kendri Maning Chan na leiba Koi Nangapal dagi hawraga Iroi Shemba Lamu Khanangkong amadi ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜꯅ ꯆꯤꯡꯉꯤꯕ ꯖꯒꯥ ꯑꯁꯤ ꯁꯤꯡ ꯊꯨꯡꯅ ꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯁꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯄꯥꯏꯈꯠꯅꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯊꯝꯖꯩ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 8ꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯖ꯭ꯋꯦꯂꯔꯤꯒꯤ ꯂꯝꯗ ꯅꯦꯁꯅꯦꯜ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁ ꯑꯦꯋꯥꯔꯗ 2024 ꯈꯨꯠꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯕꯤ ꯆꯣꯡꯊꯥꯝ ꯂꯌꯥꯂꯥꯛꯄꯤ ꯆꯦꯅꯨ ꯇꯔꯥꯝꯅ ꯎꯞꯄꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯤꯡꯖꯨꯕꯨꯡ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SYO ꯑꯃꯗꯤ
Khwai Singjubong Women's Welfare Association singdna pangthokiba thoram aduda Chongtham Loya Lakpi Chenabu SYO Secretary Vedic Larry Ingbamna Lengyan amadi Kudol Pot Piduna Ikai Kumna Utki thoram aduda SYO gi President Nareng Bamsan Takumar amadi Khwai Singjubong Women's Welfare Association gi Secretary Chingang Bam Ongbi Thoibisu Sarokya Ke Panbaya Badi Hokiba December Mapanda India ki President Draupadi Murmuna New Delhi ki Vigyan Bhavan da pangthokiba Handicrafts Awards Ceremony da Chongtham Loya Lakpi amadi State asigi miyoi ahumda National Handicraft Awards lanthokibani. Anoba chahi kumja Englishing ani kuntaruk Tongbra Construction and Marketing Private Limited na miyam da housing loan gi khudong chaba pibaga loinana digital meta market ke application amasu loans tawragani haina company asina phone directly hiram asiga madi leinana sangai pro mamang lekai land 3 da leiba Tongbram Construction and Marketing Private Limited ke office tanga se pangthokiba pau gi mipam amada company asigi managing director Chingkhaingan ba Tongbra na hai sotharaba khunai asida kharada oidabasu mateng pangnabagi Kalonda housing loan pibagi khongthang asi lokatbani tha asigi manungda housing loan loba singi oinadi company na chada kuntra subsidy pigani matung tarakpa tha singi oinadi chada kun subsidy oigani loan asigi akupa marul gidamak miyamna mobile number 6009373945 ta pau phawirakpa yagani amaromda company asigi digital meta market na offline gi khuthangda grocery gi potlam sing ahongba mamalda miyamda fanghalamba adu online da fanghanba yananaba application ama tha asigi kunhumdoi da loans tawragani laikai amadi khungang singda self help group semduna miyoi kayada senthok lambi pibadanatana miyamda ahongba mamalda grocery gi potlam sing fanghangadawriba asida miyamna mapungfana sawatpiyo haina mahakna makatana phongtokhi laiba January tha manung sida ekoi housing loan piba horagani company sina ada koina pidiba housing loan asi January tha gi manung sida loba kangbu makhaidi ekoina 30% subsidy pigani aduga February yauragadi 20% subsidy oigani aduga loina na ani suba miyam gidamak pura laksariba ekoina ngasi mamangdagi hauroga matam sana koi haulae digital meta market haina ekoi miyam gi yumthong kuding maki ekoi grocery galaman gi pote ani atai item sing hongna pi adubu hauji ekoina laiba kanusidi ekoi lekai khungang kuding makta ekoina self group senduna ekoina ngasai digital meta market si offline khatang torombadu hauji laiba tang kunga humdoi January sida apunba mifam ama akoi pangthoga app asi launch tawraga adi online dagi hona akoi market che pot phanganba orani aduga laikai khungang kuding makta akoina sel group semaga financial support tawduna lamdam si economic sakhona ba koi honari yumthong kuding makta akoina nomoda akoina lupa kontra dang orsu makoi chatliba sading ado akoina kan mangamduna iramdam si economic sagat pada achoba yumpham ama oina bagidamak akoina sigumba pandam masing se handak chahi haropagi koina pudan laksabani Lalol itika mari leinana jiribam da sizinariba DI amadi bolero gari masing hengalakpana maram oiraga driver singda thokpa khudong chadaba singi yenglaga ngasi all jiribam DI bolero owner and drivers welfare association haina mingthonba lup ama semkhre hiram masiga mari leinana jiribam gi PWD guest house ta ngasi pangthokiba paugi mifam amada association asigi nauna khallaba president S. Sainik Kumar Nahai, Jiribam the Ladyba, DI Amadi, Bolero Driver Sing Gi Oiba, Apunba Association Amas Hemnaba, Mamang Taktagi Kanaduna, Lakiba Adu, Ngasidi Anoba Chahina Lakpa Asiga Iroinena Sembangamle, Association Asi Sembagi Maru Oiba Maramdi, Jiribam the Lalol Itika Mari Lanena, Transport Ki Tabak Tauriba Sing, Hena Kudong Janabani Haina Mahak na Fongdoki, Ngasi Nauna Semkiba Association Adugi, Tau Pugadaba Sing Adudi, President da S. Sainik Kumar, General Secretary da K. Nanau Amadi, Treasurer da N. Direndrani. Gari na masing yam sila kwa, tadi gari si rotation pangtaba, amagan main adu asina baru mereka, apa ini driver sing mereka amagan main taba, siku berbon me amma tholo putih hai tanya, isu nama siapa ga, siku apa ini isu na control toraga, hai apa ini karwa toriba me ini driver apa ini gari lori bamba pusingi welfare dah hai tanya, mana siku mau ini rotation naina sang naina, karwa si tahu bang amla bagi damak. When I see association semja bani, we association sina
ꯑꯄꯤꯜ ꯇꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ DI ꯂꯣꯏꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ DI ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯕꯣꯂꯦꯔꯣ ꯀꯦꯝꯄꯔ ꯂꯣꯏꯕꯤꯔꯤꯕꯁꯤꯡ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒ ꯇꯁ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯁꯤ ꯆꯦꯜꯂꯒꯀꯣ ꯑꯗꯨ ꯃꯁꯤ ꯆꯥꯡ ꯅꯥꯏꯅ ꯑꯃꯒ ꯑꯃꯒ ꯋꯥꯔꯧꯅꯗꯅꯕ ꯔꯣꯇꯦꯁꯟ ꯅꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯥꯔꯤ ꯂꯣꯏꯕꯤꯔꯤꯕꯁꯤꯡ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯥꯡ ナイナ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯑꯃꯒ ꯋꯥꯔꯧ ꯄꯨꯔꯧꯅꯗꯕꯒꯤ ꯁꯤꯁꯇꯦꯝꯗ ꯆꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯝꯖꯕꯅꯤ. Sports, Culture and Educational Organization Khangabok amadi Hypernova iduna senduna pangthokiba Minds Park Manipur 1.0 Stat Level Mathematics and Science Knowledge League 2025 ki makok mathang takraba mahairoi shingda mana mathum yenthokre. Khangaboki MMRC and Unity Park da pangthokiba thauram aduda Indian Statistical Institute New Delhi ki Professor Dr. Santa Laisram, Diven Moirangtem Olympian coach, Panchayati Ras Thobal DC Block ki project officer Sapam Nabachandra, Minds Park Manipur ke advisor Moirangtem Manglemna, Presidium member Singoina Sarukyaki. Haurebi Northern Star Club amadi Haurebi Apunba FC na sinduna pangthokpa Taruk Suba Chandranadi Trophy 9-man A-side State Level Village Open Football Tournament Inglisingani Kuntaru Team Kunmari na sarukyaduna Haurebi Kangjibungda ngasi hodokre Sports for Peaceful Coexistence haiba theme da pangthokpa Open Football Tournament hodopagi thauram aduda Hanagi Deputy Chief Minister Y. Joy Kumar, Social Worker L. Ikendra, Karam Nabakishore, Laiton Jam Jayananda, Uri Kimbam Ramesh amadi Little Master English Higher Secondary School Samurogi Secretary M. Okendrajitsu Sarugyaki Natki Oiba Jagoi Isai Kiaga Luinana Hodokiba Tournament Asigi Ahoba Numita All Star Kiamgaiga Haurebi Northern Star Club ka Sanaki Match aduda All Star Kiamgaina Haurebi Northern Star Club pu Panjal Ahum Sinyoda Maithiba Piki Future da koi kari kadage aibse kanminaba kanani kanagumba karima mayamamana koigi maitegi koi past history haitare koi chahi lising ani ki matak leba dugumba kanoni leba ni aduni adani hai hoi chumi adu koina khidang gyan tagada wa taminagada wo haibo we should not live in the past glory in the past glory ni past glory so that is important way dinate important way adu what is most important is what we are today and what we are going to be tomorrow. I've seen it. Masida, koi loina wakan kanda minarga. I was simas way. I toy ba tawok se me home day laiba sigi laiba tawok se kari day tholapuna have that amarom that I na so hana so hai adu you should at the course of repetition I hai matam da le ma khon ba amarom ne mong dia man ba adu government gi son ba a weak government we give the gi badai tholakibani adu na koina matangi 2027 ki election la matung de let's try to install a strong and powerful government ama semnanba tonchi adu Sora Football Union SFU na sinduna Mari Shuba 9A side Sora Football Union SFU Cup 2026 Kakching District ki manung channel laiba Sora High School ki playground da ngasi hodokre hodopagi thoram aduda Kakching AC ki hanagi MLA Yengkhom Surchandana Chief Case Sora Football Union ki President MD Jufukarna President 46 Assam Rifles Kakching Lamkhai ki Major Rabi Kumar na special guest Social Worker MD Shiraz Ahmad, MD Ibotomba Amadi, All Sora Clubs Coordinating Committee ASCCOC Soragi, President MD Abdul Satarna Guest of Honor Ernesarukyake, Ngasi Ahoba Numita IDYC Hayela Bukna, Sangay Yumfam FC Bugol Ahum Anida Maitiba Pikre, IDYC Gol Sing Adu, Anashna Mapan Suba Minita, Sedurna Kungataruk Suba Minita Amadi, Amjatna Nifumathoi Suba Minita Chankibani, Sangayum Firm FC gi goal sing aduna, Sajad Alamna Taraganipan minute Amasong Mustakna Nipuga Manga Minita Chankibani, Tournament Asigi Hayang Sanagadaba Met Singda, Bengun FC Mayang Impalga, Apunba FC Soraga Nungtilpung Aniga Minute Yang Kaida, Haibong Makong FC Lang Maidonga,
Jahir Pharmacy Sangayumfamga Nungthil Pung 1:40 amasung Mukan FC Soraga Unapal FC ga Nungthil Pung 2:30 sanagani hairi.